Huyelan Pau Pau Sedagi Nasigi Maru Pau BJP Lengakta Saibsidi San Asiba Apumbada Pubugumane Ozoy Chief Minister N. Birena Lusing Leva BJP Gilengakta Saibsidi San Asibada Pubuga Pankakne Pura Puraga Manam Nam Tirakpagi Mongduni Hainam Battalion Political Ozoina Paumisingda Pongdokra Wapam masi ngasi kakwada laiba mahaki yumda pangthokpa paugi mifamda phongdoluktuna mahakna hai makhata na hai madudi Manipur thuwairaga tokhaiba administration sengani haina taliba kuki zo MLA tara mathakta state lengak asina lokhatpam thokpa thabak amata lokhatpa leitri handak Union Home Minister Amit Shah na Manipur ki Governor ka amadi Security Advisor DGP amasung Chief Secretary ka unaduna Manipur ki wafam khanaki mifam aduda Chief Minister N. Biren yaukidaba adu BJP ki maikaidagi executive mifam oibagi Chief Minister yaukidabani haikhiba adu yamna sumdaba amasung haifam thokdaba wafam ne Maramdi Chief Minister Hairiba Pham asi Manipur Lengaki Executive ki Malemda Chatnariba Political Democracy ki Mong Yingurga Narendra Modi na Lusing liba BJP Lengakna Haukiba Sahi Tarada Taukriba Maya Masi Onthokna Laibak Thibani Haiki Home Minister Amit Shah na Share Lauduna Nipam Pangthoklaga Manipur ki matang na khanakhiba aduda Chief Minister Koraktuna amadi yahondabagi maram mayam leramba yai Home Minister Amit Shah na mamangda phongdokhibagi matung ina Chief Minister Birendi Center na Cooperation ningthina pi tawbada mahakti adum yani haina tawba natraga state lengak amadi N. Biren masa khanganingdaba maram ama natragana handak center na Manipur ki wathok ki waroisin purakani haina tawriba sida pamdaba ahongba ama lakpa matamda birenda tainaba yadanaba tawribra hangaduna ate maram mayam leramba yai haiki center ki asigumba thawong asi India ki parliamentary democracy ki puwarida amukta thokhiba yamna laibak thiba amani parliamentary democracy asisu Manipur ki miyambu ikaiba pibani parliamentary democracy na Narendra Modi na prime minister odina lusingba lengakna haukiba sahi tarada tokriba sing asi expired oidaba hidakumane hidakti adum oiba adubo kaisu kanadabani haiki Amaromda Security Advisor DGP amasung Chief Secretary na Amit Shah unaruraba matungda Chief Minister N. Biren amuk unakhi adubu makhoi ahumna Home Minister Amit Shah unaba chatringai mamangda Chief Minister hana pau pipam thoi Manipur ki wa khanaba chatpada Chief Minister khangdana chaliba adu achumbani haina lawada hangki Home Minister Amit Shah unaruraba matungda Chief Minister ga amuk wari sanakhiba adude makhoina tawriba aranbasing adu kupsinnaba ikai khangdana kangkotpagi thawongi haiki battalion politician Ozoi makhatana paumisingda hai Manipur ki wathok warisin puraknaba pandamda khongthang khara lokaliba asigi credit BJP da piningde RS Lusing Puren Mohan Bhagawat Manipur da ing tappa lahenabagi damak yamna kanna tawki apin adugi pakhumni haiki democracy asi majority na lengakpa aduga minority na right phangba makhalgi lengaklon adubune adubo India amadi tongan ba state singda opposition ki right amasung press ki right ningthina laikhibra hainasu mahakna paumisingda onsilaga hangki